ngasi thokiba thodok wathoksingi matangda phongkiba numidang waramgi pauchesingdagi maruiba khara lakhotcharaga Manipur Circle News na miyangdamakta paudamjari ahanbada kanglei pakki mera pauchedagi lakhotchari jiribamda kuki militant singna mitai gi yum ama mai tharamle ngarang numidang pung 9 rom taba matamda jiribam district ki borobekra sub division ge manung channa leiba jakuradhor part 2 da leiba haisnam premchan ko bamioi amage yum kuki militant singna mai tharamle hairi mai thabge pawasi tabadagi khudakta Manipur police ki team amadi AR gi kangbu thodok thopam aduda sangchinki maduda yum adugi saksangi saruksing mai chaktuna leramba thengnakhi combined force ki team aduna mai sakpa adu kannaba thabak paikhatki maduda yum adugi ayamba saruk kanbangam haure adubu saksangi sarukti ayambana maina sakre hairi panba yabadi borobekra sub division gi manung channa leiba midai amadi Vishnupriya gi yum kaya yauna kuki militant singna mai thaduna manghan khrabani hairiba mafam asida jiribanggi praja miyamna matik chaba security force thajan biduna ngak senbagi thabak chathabiu haiduna Manipur lengakta haijaduna lakhibani adubu lengak ki maikai dagi hojik phawba matik chaba security force thajan bidabadagi kuki militant singna makha tara mitai gi yum sing mai thabagi thabak asi chatharakbani UK da leiba India masa amana mitai amasung kuki nungsinahandanaba silli haibagi macha mathakta FIR case ama loukhatkhre kanglei pakki mera pauchedagi loukhatchapani pathokchari kuki amadi mitai proof ani gi marakta nungsinahandanaba silli amadi sahi helaklaba irang asida achouba thodang lowi haiba hojik United Kingdom gi Birmingham University da computer science ki oja oiba India masa amagi mathakta FIR loukhatkhre hairi complain aduda UK gi Birmingham University da oja oriba udairadi asi Canada da leiba Christian element gasu mari lainarang bani haibagi singnaba leire computer science ki professor asina university asida leiraga online gi khothang da Manipur gi meitai phurup ki dharmaga amadi kuki phurup ani gi marakta yeknaba thamnaba yengthi hannaba voice amadi online discussion kaya tawi haina complain asida yauri Manipur lenga ke law enforcement da karamna saitheng pinaba social media da account X ki khuthang da online discussion kaya tawki haina maral siri asiguma thawang asi anti national activity amani India gi law na yada ba thawang ni India gi sovereignty amadi integrity da singna bani maramasina court ta asigumba mioi asi thengnaba gi damakta FIR asi loukhatpio haina complaint asi da yauri ready gi phone record financial transaction na singba singda mining changlabadi mahak narco terrorist ta achouba mari lai haiba khangmangam gani FIR asina ready bo investigate tawbinaba India gi authority na mahaka contact tawroga mahak ki thabak khutau amadi mahak na India gi mayokta chathak liba criminal oiba thawang asi logout secure tawnaba complaint asida yauri